ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯖꯥ-ꯏꯕꯦꯃ ꯃꯦꯂꯩꯁꯅꯥ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯆꯤꯛꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯖꯥ-ꯏꯕꯦꯃ ꯃꯦꯂꯩꯁꯅꯥ ꯑꯁꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅꯤ, ꯃꯆꯥ ꯄꯤꯕ ꯌꯥꯎꯗꯦ꯫ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯕꯤ ꯆꯥ ꯂꯩꯍꯧꯔꯣꯏ ꯈꯟꯕꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤ ꯁꯤꯟꯊꯥꯈꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯁꯅꯥꯕꯨ ꯎꯅꯔꯝꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯅ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯁꯅꯥꯕꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯅꯥꯎꯌꯣꯛꯅ ꯀꯣꯟꯕꯤꯔꯛꯄꯅꯤ꯫ ꯍꯤꯌꯥꯏꯔꯦꯜꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧ ꯑꯍꯩꯈꯥꯝꯕ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯂꯩꯃꯔꯦꯝꯕꯤ ꯁꯤꯟꯍꯨ ꯂꯩꯔꯤ ꯐꯅ ꯃꯆꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯕꯁꯨ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯌꯥꯗꯦ꯫ ꯃꯆꯟꯅꯨꯄꯤ ꯃꯦꯂꯩꯁꯅꯥꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯈꯤꯕꯅ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯦꯛ ꯃꯉꯥꯜ ꯃꯝꯕ ꯇꯔꯛ ꯇꯔꯛ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯂꯩꯕ ꯂꯝ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯖꯥ-ꯏꯕꯦꯃ ꯃꯦꯂꯩꯁꯅꯥ ꯁꯥꯔꯦꯛ ꯀꯥꯡꯗꯣꯡ ꯐꯥꯔꯛꯇꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯐꯥꯔꯦ꯫ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗꯒꯤ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯦꯟ ꯀꯥꯞꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯨꯠ ꯆꯨꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯁꯥ ꯃꯎ ꯐꯕ ꯄꯥꯈꯪꯁꯤꯡꯒ ꯂꯝꯕꯥꯗꯨꯅ ꯑꯉꯝꯕ ꯇꯥꯟꯅꯕꯗ ꯅꯣꯡꯃꯇ ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯔꯝꯗꯦ꯫ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯃꯥꯒ ꯄꯥꯟꯅꯔꯤꯕ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯅ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯅ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯔꯕꯁꯨ ꯃꯁꯥꯗ ꯍꯩꯅꯤꯡꯕ ꯀꯧꯕꯅ ꯅꯣꯡꯃꯇꯁꯨ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯅꯃꯛ ꯇꯝꯖꯔꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯁꯨꯕꯤꯁꯤꯡꯅꯁꯨ ꯃꯦꯂꯩꯁꯅꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ ꯈꯜꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯥꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯔꯣꯏ ꯂꯣꯏꯕ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯇꯔꯥ ꯄꯣꯛꯄ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯅꯗꯤ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯛꯄ ꯈꯝꯕꯟꯕꯅ ꯃꯆꯥ ꯇꯔꯥ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯇꯅꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥ ꯃꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜ ꯃꯅꯥꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯦꯂꯩꯁꯅꯥꯅ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ"꯫ "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯄꯥꯒꯤ ꯃꯤꯠ? ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯣꯏꯗꯅ ꯍꯥꯏꯌꯨꯅꯦ"꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯎꯃꯪꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯍꯩꯖꯔꯤꯕ ꯏꯍꯩꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯍꯩꯅꯅꯕ ꯇꯝꯕ ꯑꯣꯏꯅ ꯎꯃꯪꯒꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯁꯥꯗꯥꯟꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯨꯔꯒꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ"꯫ ꯍꯤꯌꯥꯏꯔꯦꯜ ꯃꯆꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯕ ꯄꯥꯝꯗꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯔꯥꯎꯕꯅ ꯃꯄꯥꯕꯨꯡꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯗꯨꯅ "ꯐꯝꯕꯥꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯣꯏꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯅꯤꯁꯪꯗ ꯊꯦꯡꯖꯤꯜꯂꯤ"꯫ ꯃꯦꯂꯩꯁꯅꯥ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯅ ꯎꯍꯧꯗꯕꯅꯤ꯫ ꯃꯅꯤꯁꯪꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯍꯩꯗꯣꯛꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯄꯥꯈꯠꯅ "ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥ ꯁꯣꯏꯈꯤꯕꯅꯤ, ꯎꯍꯧꯗ꯭ꯔꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯅ ꯉꯥꯡꯕ ꯋꯥ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯅꯤꯁꯪ ꯃꯍꯥꯛꯇꯤ꯫ "ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯇꯥꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛ ꯈꯨꯝꯀꯠꯂꯒ ꯂꯣꯏꯔꯦ"꯫ "ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥꯒ ꯈꯨꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯣ ꯏꯃꯥ ꯃꯥꯟꯕꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯧꯕꯤꯒꯅꯨꯀꯣ, ꯏꯆꯥ ꯃꯥꯟꯕꯤ ꯍꯥꯏꯅ ꯀꯧꯕꯤꯌꯨ"꯫ "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯀꯧꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯏꯆꯥ ꯃꯥꯟꯕꯤ, ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ"꯫ "ꯏꯄꯥ ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯅꯆꯥꯒꯤ ꯏꯍꯩ ꯏꯁꯤꯡ ꯎꯠꯊꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯕꯤꯔꯦ, ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯅꯤ ꯏꯃꯥ ꯃꯥꯟꯕꯤ"꯫ "ꯑꯦ, ꯅꯨꯄꯤ ꯅꯪ ꯅꯊꯟꯇ ꯅꯅꯥꯏ ꯅꯁꯦꯟꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ"꯫ "ꯌꯥꯎꯔꯣꯏꯌꯦ ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥ ꯈꯛꯇ ꯆꯠꯇꯣꯏꯅꯤ, ꯅꯆꯥꯒꯤꯗꯤ ꯌꯦꯛꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ"꯫ "ꯍꯩ, ꯃꯗꯨ ꯌꯥꯗꯦ ꯏꯆꯥ ꯃꯥꯟꯕꯤ, ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯛꯄꯗ
ꯄꯥꯡꯒꯜ ꯑꯣꯏꯅꯅꯕ ꯃꯤ ꯑꯃ ꯌꯥꯎꯕꯁꯤꯅ ꯅꯪꯒꯤꯗꯤ ꯁꯥꯐꯒꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯦ ꯄꯨꯕ ꯇꯜꯂꯕꯁꯨ ꯏꯃꯥꯒ ꯆꯠꯁꯤꯔꯥ? ꯃꯦꯂꯩꯁꯅꯥ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯍꯣꯏ ꯏꯃꯥ ꯃꯥꯟꯕꯤ, ꯏꯕꯥꯅꯤ ꯆꯠꯂꯁꯦ꯫ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯪꯒꯠꯇꯨꯅ ꯍꯥꯏꯔꯒꯦ꯫ ꯐꯔꯦ ꯏꯃꯥ ꯃꯥꯟꯕꯤ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯅꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯦꯂꯩꯁꯅꯥ ꯃꯄꯥꯕꯨꯡ ꯍꯤꯌꯥꯏꯔꯦꯜꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯅꯤꯁꯪꯒ ꯂꯣꯏꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯃꯅꯤꯁꯪ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯂꯝꯗꯦ꯫ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯛꯂꯣꯟꯗ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯑꯔꯥꯛꯄ ꯁꯟꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯎꯃꯪ ꯑꯁꯤꯁꯨ ꯅꯤꯡꯊꯧ ꯍꯤꯔꯥꯃꯅꯤꯒꯤ ꯂꯩꯕꯥꯛꯀꯤ ꯎꯃꯪꯗꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯍꯤꯔꯥꯃꯅꯤꯅ ꯃꯈꯣꯏꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤ ꯃꯗꯨ ꯈꯪꯗꯕꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯩꯕ ꯎꯃꯪ ꯑꯃꯅꯤ, ꯁꯥꯗꯥꯟꯕ ꯃꯁꯤꯡ ꯈꯪꯗ ꯂꯥꯛꯂꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯗ ꯌꯧꯔꯦ꯫ ꯉꯝꯈꯩ ꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯌꯦꯠꯄ ꯄꯤꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯎꯃꯪ ꯃꯥꯏꯀꯩ ꯌꯧꯔꯛꯄ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥꯅ ꯏꯄꯥ ꯁꯛꯂꯕ, ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯕꯤꯔꯝꯃꯨ꯫ ꯁꯟꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯉꯛꯆꯥꯅꯩ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯃꯥꯟꯕꯤ ꯑꯃ ꯌꯥꯎꯕꯗꯨꯗ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯃꯈꯣꯏꯕꯨ ꯊꯃꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯃꯅꯤꯁꯪ ꯇꯞꯅ ꯇꯞꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯅꯤꯁꯪ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯄꯥꯛꯅ ꯆꯪꯅꯗꯕ ꯃꯤꯅ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯃꯦꯂꯩꯁꯅꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯁꯦꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯪꯒꯤꯁꯪꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯁꯨꯝ ꯇꯧꯒꯦ, ꯐꯝꯗꯨꯅ ꯁꯨꯝ ꯂꯩꯕꯤꯌꯨ꯫ ꯏꯃꯥ ꯃꯥꯟꯕꯤ, ꯃꯖꯥꯏꯕꯦꯝꯃ ꯀꯧꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯧꯗꯕꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯛ ꯃꯥꯟꯅꯕ ꯂꯦꯡꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯅ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯪꯒꯤꯁꯪ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯖꯩ꯫ ꯏꯃꯥ ꯃꯥꯟꯕꯤ, ꯀꯩꯗꯧꯔꯦ? ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕ꯭ꯔꯣ ꯅꯆꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ? ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯏꯃꯥꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯏꯃꯥ ꯃꯥꯟꯕꯤ? ꯅꯆꯥ ꯑꯩꯉꯣꯟꯗꯁꯨ ꯂꯤꯕꯤꯌꯨ꯫ ꯏꯕꯥꯅꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ, ꯑꯗꯨꯒꯅꯦ ꯏꯃꯥ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯂꯤꯕꯤꯒꯦ꯫ ꯃꯦꯂꯩꯁꯅꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯊꯣꯛꯂꯦ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯁꯪꯅ ꯆꯥꯛ ꯑꯗꯨ ꯇꯣꯉꯥꯟꯅ ꯁꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯅ ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥꯒ ꯆꯥꯃꯤꯟꯅꯁꯦ, ꯏꯃꯥꯕꯨ ꯍꯪꯒꯣꯏꯔꯕ꯭ꯔꯣ? ꯅꯠꯇꯦ ꯅꯠꯇꯦ, ꯀꯔꯤꯒꯤ ꯍꯪꯒꯣꯏꯒꯅꯤ? ꯏꯆꯥ ꯃꯥꯟꯕꯤ, ꯏꯆꯥꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯅꯅꯥꯏ ꯑꯩꯒ ꯀꯔꯝꯅ ꯆꯥꯂꯨꯛ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯤ? ꯏꯃꯥ ꯃꯥꯟꯕꯤ, ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯅꯆꯥꯕꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝꯅ ꯈꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨꯁꯨ ꯇꯣꯛꯂꯦ꯫ ꯃꯪꯒꯤꯁꯪ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥ ꯄꯨꯟꯅ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯇꯨꯝꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯏꯃꯥ ꯃꯥꯟꯕꯤ, ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯅꯆꯥꯗ ꯂꯤꯕꯤꯌꯨ꯫ ꯃꯅꯤꯁꯪ ꯇꯞꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯤꯡꯊꯧ ꯍꯤꯔꯥꯃꯅꯤꯒꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯕ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯑꯁꯦ ꯃꯁꯛ ꯃꯇꯧ ꯏꯆꯥꯗꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯍꯤꯔꯥꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯥꯍꯤ ꯉꯝꯕꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯗꯨꯕꯨ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯄꯤꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯕꯤꯈꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯈꯪꯂꯕꯗ ꯃꯕꯨꯡ ꯊꯣꯏꯍꯦꯟꯕꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯀꯣꯅꯨꯡꯗ ꯁꯥꯍꯤ ꯉꯝꯕꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯅꯔꯨꯔꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯧꯇꯨꯅꯗꯨꯅ ꯏꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ
Unsa kuru taraba mama ainadi upai leita ichasingi laman khumba ngamda penda mafamsibu thadokduna ningthau hiyayalgi konung tamna lakhibe adubu ngasidi ima amuk lakle icha manbi nangi khalaga ima mafam asida inaraglibe icha manbi nahakna na hai matik chana hainanaba tawbada matam pumnamakta ningthau heramanigi macha taragi makhutta di tadanaba hotnauko Meleisana munna wari dubu tasili ima nacha wari singasina aigi losing amadi oirari ima manbi nahaka thengnabase nachagidi laibak phabani phare ahingse thengjilag tumnanaba tawrasi umanga oibasidane nongyai oiraklabadi sa sing tholakhani migi makhol tahanba yade asi haiduna manisang amadi Meleisana tumkhre nungsa mangal aduna yamna wana umang aduda phaujalakpani mapa chanana manisangi mai mapa haife tarari mikap thoklaktuna Meleisana bu yenglakpani leiramdabaduda pakhatna hogatuna thoklakpani laptakna ujaw mathak aduda tongduna leiriba Meleisana bu ubada wakhaladu ingthaduna changrai nakal amada Meleisana magi ten aduna mara leitraba saji amomadubu minungsi leitraba sadanba aduna phariba aduda Meleisana saunanduna sadanba adugi makhong mapa adu yengduna ten aduna kaplai sadanba khanghodana makhong aduda ten na panba aduda pharamliba saji adu thadokduna asokpa makhong aduda oina ona thoina kapli mataw aduda lakminariba mamanaba aduna itaw kamai tawrino sanawbana khangde tawrisi aibom tapur se ai siduraba kainom tawri imeyamse ubada lukhoina lao chalase asi haiduna lukhoina sanobubu thangduna pukhirami khangabra aduni usitap mara leisadraba mirol khangdaba sa uchek singbu minungsi leitana hapiba chaina adusu nakhoi khanglaba nacha asumna umang asida sadanba changlakpa mi khudingba Melaisanagi saklon lotuna amamamta paratambiduna thoglakpana ningthaugi manak yaurakpa asida ningthau heramanigi mafamda wakhatpa laklami heramanigi konungda sadanba sing adu laktuna ningthauda wa hangatlami lukhoina iningthaugi yathang matung inna umang aduda leiba sasing adu tanabani adubu handak marakse umang aduda sa tanba changbani masak khangdaba miyoi amana hekta tena kaptuna sadanba sing aikhoibu ayambana asok apan nanghali masibu kamdausigge iningthau makha tana aikoi changba ngamgadaba mandre phare adudi umang ado matam kuinadi mi changnarudrabani umang aduda sakhenbigi aroiba masa ado miyam khangda phungkibaduni numit adudagi sadanbana koina tana atopa leibak asigi khunja singna phawba changnandrabani adubu handak tariba paw asinadi karigumba kharadi leire haibani phare aigi ichanupa taraga loinaduna lanmi mayam ama puduna umang adubu sinba thungna kana lei haibudo yengtho phani iningthau asi haiduna sadanba sing adusu thokre manisang masakdo lotuna lebak adugi kaithela chawbaduda insang napi leiba chale mafamdu yobada mayam aduna chibon ngangnari manisang waridu tabada insang adu kharakhak leiraktuna prap laklami yaurabada icha manbi nangbu kadaida leibage Meleisana ujaw aduda tongduna leibani ima ai sida leiye imagi nakta amukta kumtharau Meleisana kumthaduna ima manbi kaidobo yaurage adu pakhalidubo hai ningthau heramanigi machanupa tarado sadanba sing amadi lanmi masing kharaga loinaduna umang asida handak makhoina changlakpada masak khangdaba mi amana asok apan yawhanbagi umang asida saglotpa misak adubu thigani ayuk anganbudagi haiduna haina hawi ima ichadi karam tawni ima nachase apangba mi nati aina tawrakpase imana munna takngengo asi haiduna Meleisana panthaba leita makhoina pikna sariba yum macha aduda uri wari mayam amana huithaduna songlaba napi amagumna malhallami madu loirabada Melaisanana ima manbi chak thong to uro ngana charasi hayengdine ima icha uthak asigi kachina sida makhoina udanaba mawungda lotuna leigadabani phare imadi ahalga oi ichana haibadu tangdi imana tawgadawribani
ꯑꯗꯨꯕꯨ ꯏꯆꯥ ꯃꯥꯟꯕꯤ, ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯁꯦꯕꯣꯛ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯏꯃꯥ ꯏꯆꯥ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯃꯥ, ꯅꯆꯥ ꯈꯪꯖꯩ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯅꯤꯁꯪ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯔꯨꯝ ꯋꯥꯏꯗ ꯃꯁꯥ ꯑꯗꯨꯗ ꯎꯔꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯎꯔꯤ ꯆꯕꯨꯟ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯗꯥꯟꯕꯁꯤꯡ, ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥ 10 ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯥꯟ ꯃꯆꯥ ꯑꯃ ꯇꯧꯅꯅꯕꯒꯤ ꯃꯑꯣꯡꯗ ꯎꯃꯪ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯏꯔꯣꯏ ꯂꯣꯏꯕ ꯃꯪꯒꯤꯁꯪ ꯍꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯔꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯎꯖꯥꯎꯗꯨꯒꯤ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯃꯅꯤꯁꯪ ꯑꯅꯤꯅ ꯂꯣꯠꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯦꯔꯥꯃꯅꯤꯒꯤ ꯃꯆꯥ ꯑꯍꯜ ꯁꯤꯡꯉꯝꯕꯅ ꯍꯥꯏ, ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯤꯕ ꯎꯈꯣꯡ ꯑꯁꯤꯗꯤ ꯊꯥꯏꯅ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯐꯨꯝꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤꯅꯦ꯫ ꯃꯅꯥꯏ ꯑꯃꯅ, ꯑꯧ, ꯑꯩꯁꯨ ꯈꯟꯖꯔꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯗꯣ ꯀꯥꯡꯊꯣꯛꯄ ꯉꯝꯗꯗꯨꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯖꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯁꯗꯥꯟꯕ ꯂꯨꯈꯣꯏꯅ, ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ, ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅꯒ ꯆꯪꯕ ꯉꯝꯗꯅꯕ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯁꯤꯡꯗ ꯆꯟꯕ ꯀꯌా ꯑꯃ ꯇꯥꯟꯅꯗꯨꯅ ꯂꯥꯏꯊꯧ ꯇꯧꯗꯨꯅ ꯊꯋꯥꯏꯗꯨ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯇꯩꯅ ꯂꯩꯇꯕ ꯎꯃꯪ ꯑꯆꯧꯕꯁꯦ ꯑꯔꯦꯝꯕꯗ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯁꯥꯏꯉꯝꯕꯅ, ꯏꯌꯥꯝꯕ ꯑꯍꯜ, ꯑꯗꯨꯗꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯦ ꯊꯤꯟꯊꯗꯅ ꯇꯧꯅꯅꯕ ꯁꯤꯜꯂꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯄꯤꯛꯏꯉꯥꯏꯁꯤꯗ ꯊꯧꯑꯣꯏꯗꯅ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯃꯈꯣꯏ ꯃꯁꯦꯜꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯎꯊꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯅꯤꯁꯪ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯅꯤꯁꯪ ꯃꯆꯥꯁꯤꯡꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤꯕ ꯑꯃꯗꯤ ꯑꯁꯣꯟꯕꯤ ꯃꯃꯥ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯑꯗꯨ ꯈ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯈꯪꯖꯩ꯫ ꯃꯇꯧ ꯑꯗꯨꯕꯨ ꯈꯪꯂꯤꯕ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛ ꯃꯅꯤꯁꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯃꯅꯤꯁꯪꯁꯨ ꯎꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯦꯂꯩꯁꯅꯥꯅ, ꯏꯃꯥ ꯃꯥꯟꯕꯤ, ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ, ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕꯒꯤ ꯃꯃꯤꯗꯣ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯀꯣꯅꯨꯡꯗꯨꯗ ꯆꯪꯂꯨꯕꯗ ꯅꯨꯄꯤ ꯑꯃꯠꯇ ꯎꯔꯣꯏ, ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ, ꯃꯊ꯭ꯋꯥꯏ ꯂꯧꯕꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯕꯥꯛꯅꯤ ꯏꯆꯥ ꯃꯥꯟꯕꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯑꯐꯕ ꯁꯥꯕ, ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯪꯕ, ꯌꯥꯝꯅ ꯇꯝꯊꯤꯕ, ꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯣꯏꯅ ꯐꯪꯂꯕꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ, ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥꯅ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯆꯪꯒꯅꯤ꯫ ꯃꯅꯤꯁꯪ ꯈꯪꯌꯦꯡ ꯌꯦꯡꯗꯨꯅ, ꯌꯥꯗꯦ, ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯌꯥꯗꯦ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯕꯨ ꯋꯥꯔꯧꯈꯤꯒꯅꯤ꯫ ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯅꯆꯥ ꯑꯩꯒꯤꯁꯨ ꯁꯥꯟꯅꯒꯗꯕ ꯁꯛꯂꯣꯟ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯁꯪꯒꯤ ꯐꯤꯔꯣꯜ ꯑꯃꯟꯕꯁꯤꯡ ꯑꯗꯨ ꯃꯦꯂꯩꯁꯅꯥ ꯃꯥꯅ ꯁꯦꯠꯆꯤꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯅꯤꯁꯪꯗ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯅꯥ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯁꯪ ꯃꯦꯂꯩꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅꯤꯅ ꯃꯍꯥꯛꯅꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯏꯕꯨꯡꯁꯤꯡ, ꯅꯆꯜ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯄꯤꯕꯤꯌꯨ꯫ ꯃꯦꯂꯩꯁꯅꯥꯒꯤ ꯅꯤꯡꯊꯤꯖꯕ ꯁꯥꯋꯣꯡꯁꯥꯗ ꯏꯪꯅ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯀꯔꯤ ꯃꯔꯝꯒꯤ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯍꯪꯈꯤꯗ꯭ꯔꯦ꯫ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯗꯨ ꯑꯃꯗ ꯇꯥꯎꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯇꯟꯖꯥ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯐꯝꯕꯥꯜ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯅꯤꯡꯊꯧꯒꯤ
ꯁꯦꯅꯥꯄꯇꯤ ꯆꯥꯎꯔꯦꯜ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕꯤ ꯑꯃꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯈꯠꯄ ꯐꯥꯎꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯍꯥꯏ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯪꯂꯛꯂꯤꯕꯅꯣ? ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ꯭ꯔꯥ?" ꯃꯦꯂꯩꯁꯅꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯅꯨꯄꯤ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯐꯠꯇꯕ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯁꯤꯡꯒꯤ ꯂꯩꯐꯝ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯪꯕꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯅꯪꯕు ꯃꯤꯇꯥꯟꯅꯐꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯏꯆꯥꯒꯨꯝꯂꯕꯤ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ, ꯃꯗꯨꯅ ꯅꯪꯒꯤ ꯁꯥꯐꯒꯅꯤ." ꯃꯦꯂꯩꯁꯅꯥ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ, ꯐꯠꯇꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯁꯤꯗꯕꯨ ꯑꯐꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯦ꯫ "ꯏꯄꯥꯃꯥꯟꯕ, ꯅꯆꯥꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯁꯩꯗꯥꯡꯕ ꯂꯥꯛꯄꯅꯤ." "ꯃꯗꯨ ꯌꯥꯗꯦ ꯏꯆꯥꯃꯥꯟ, ꯏꯆꯥꯅ ꯂꯩꯒꯦ ꯍꯥꯏꯔꯒ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯔꯨꯁꯤ, ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯍꯩꯕ ꯍꯧꯅꯗꯦ." ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯤꯟꯉꯝꯕ ꯊꯣꯛꯂꯛꯇꯨꯅ, "ꯍꯥꯏ, ꯁꯦꯅꯥꯄꯇꯤ, ꯀꯅꯥꯅꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯤꯗꯣ?" ꯃꯦꯂꯩ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯃꯦꯂꯩꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯁꯤꯟꯉꯝꯕ ꯃꯍꯥꯛꯇꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯑꯣꯏꯕꯅ ꯃꯇꯤꯟ ꯇꯥꯗꯦ ꯍꯥꯏꯕꯈꯛꯅꯤ꯫ ꯃꯤꯠꯌꯦꯡꯗꯤ ꯅꯣꯡꯁꯥꯅ ꯁꯖꯤ ꯑꯃꯣꯝ ꯑꯃꯕꯨ ꯁꯔꯥꯛ ꯇꯝꯂꯝꯗꯥꯏꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛꯅꯤ ꯌꯦꯡꯂꯤꯕ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯥꯎꯔꯦꯜꯅ ꯈꯪꯂꯗꯨꯅ, "ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜ, ꯅꯨꯄꯤ ꯃꯆꯥꯁꯤ ꯂꯝꯕꯤ ꯂꯥꯟꯅ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯌꯥꯅꯤ, ꯑꯩ ꯃꯥꯕꯨ ꯃꯐꯝ ꯈꯪꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯊꯤꯟꯗꯣꯛꯆꯒꯦ." "ꯍꯥꯏ, ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯂꯝꯕꯤ ꯂꯥꯟꯕꯅꯤ? ꯅꯤꯡꯊꯧ ꯀꯣꯅꯨꯡꯅꯤ ꯈꯪꯅ ꯈꯪꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ꯫ ꯑꯔꯦꯝꯕꯗ ꯁꯦꯅꯥꯄꯇꯤ ꯅꯍꯥꯛ ꯂꯣꯏꯒꯅꯤꯀꯣ." "ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯄꯥꯒꯤ ꯐꯝꯕꯥꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯎ." ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯟꯉꯝꯕ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨꯅ ꯆꯥꯗꯕ ꯃꯈꯩ ꯌꯦꯡꯉꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ "ꯏꯆꯥꯃꯥꯟꯕꯤ, ꯏꯄꯥꯅ ꯅꯪꯕꯨ ꯉꯁꯥꯏꯅ ꯆꯠꯂꯣ ꯍꯥꯏꯕꯗ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤ? ꯍꯧꯖꯤꯛꯇꯤ ꯎꯈ꯭ꯔꯕꯅꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯗ ꯋꯥꯅ ꯊꯣꯛꯂꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏꯒꯤꯗꯃꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯏꯄꯥꯃꯥꯟꯕ, ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯒꯨꯝꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯆꯥꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯃꯁꯤꯗ ꯏꯄꯥꯅ ꯅꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." "ꯃꯗꯨ ꯌꯥꯗꯦ ꯏꯄꯥꯒꯤ ꯏꯕꯦꯝ, ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯇꯣꯛꯀꯅꯤ." ꯃꯦꯂꯩꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯗꯨꯅ, "ꯏꯄꯥꯃꯥꯟꯕ, ꯅꯆꯥꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯅꯤꯔꯛꯄ ꯃꯇꯦꯡ ꯑꯗꯨꯈꯛ ꯏꯄꯥꯅ ꯄꯥꯡꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯐꯝꯕꯥꯜ ꯑꯗꯨꯗꯅꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯆꯪꯈꯣꯟꯕꯤ ꯑꯃꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠ ꯆꯥꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯣꯏꯕꯅ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯊꯧꯒꯂꯣꯟ ꯎꯠꯂꯤ꯫ "ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯗꯤ? ꯅꯁꯛ ꯅꯇꯧ ꯑꯗꯨꯛ ꯆꯪꯈꯣꯟꯕꯤ ꯅꯍꯥꯛꯇꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯅꯤꯅꯦ." ꯇꯁꯦꯡꯅ ꯇꯥꯕꯗ ꯋꯥꯔꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯍꯦꯔꯥꯃꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ꯫ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯗꯕ ꯃꯈꯩ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯍꯅꯨꯔꯕ ꯃꯍꯥꯛꯅ꯫ ꯁꯤꯟꯉꯝꯕꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯒꯤ ꯑꯣꯏꯔꯒꯦ꯫ ꯏꯅꯤꯡꯊꯧ, ꯃꯐꯝꯁꯤꯗ ꯑꯩꯗꯤ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦ, ꯃꯤꯌꯥꯝꯅꯁꯨ ꯅꯣꯛꯅꯈꯤꯒꯅꯤ." ꯃꯆꯥ 10ꯗꯨꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕ ꯔꯥꯖꯀꯨꯃꯥꯔ ꯃꯍꯦꯟꯁꯅꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤ꯫ ꯇꯞꯅ ꯃꯄꯥꯕꯨꯡꯗ ꯍꯪꯒꯠꯆꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯂꯥꯛꯂꯤꯕ ꯃꯍꯥꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯅꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯌꯦꯡꯒꯨꯝꯁꯦ." "ꯍꯥꯏ, ꯃꯍꯦꯟꯁꯅꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯌꯥꯝꯕꯨꯡꯁꯤꯡꯒꯤ ꯊꯕꯛꯇ ꯅꯪꯅ ꯌꯦꯠꯂꯤꯕꯁꯦ?" ꯃꯍꯦꯟꯁꯅꯥ ꯃꯈꯥ ꯇꯥꯖꯗꯦ, ꯇꯞꯅ ꯃꯦꯂꯩꯁꯅꯥꯕꯨ ꯌꯦꯡꯖꯩ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯨꯡꯁꯤꯔꯕꯤ ꯃꯍꯥꯛꯁꯤ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯔꯅꯤꯀꯣ ꯈꯟꯕꯗ ꯃꯍꯦꯟꯁꯅꯥ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ꯫ ꯐꯥꯎꯈꯤꯕꯅꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯆꯜ ꯃꯆꯦ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯅꯠꯇꯅ ꯅꯨꯡꯁꯤ ꯌꯦꯅꯤꯡꯗꯤ ꯃꯍꯥꯛ ꯍꯨꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯁꯅꯥꯕꯨ ꯎꯕꯗꯗꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯂꯒꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ
ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯁꯨ ꯈꯟꯅꯅꯕꯒꯤ ꯃꯇꯝ ꯈꯔꯗꯪ ꯄꯤꯕꯤꯌꯨ꯫ ꯃꯇꯝꯁꯤꯐꯥꯎ ꯌꯧꯗ꯭ꯔꯤꯕꯗꯤ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯑꯩꯕꯨ ꯌꯦꯡꯕꯤꯒꯅꯨ꯫ ꯃꯇꯝ ꯑꯗꯨꯅ ꯌꯧꯔꯕ ꯀꯥꯟꯗ ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯇꯨꯅ ꯑꯌꯥꯕ ꯄꯤꯖꯒꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥ 10 ꯑꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯜꯂꯨ, ꯑꯗꯨꯒ ꯃꯍꯦꯟꯁꯅꯥꯕꯨꯗꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯌꯥꯎꯔꯣꯏ꯫ ꯃꯇꯝ ꯑꯗꯨꯅ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯍꯜꯂꯨ꯫ ꯃꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯔꯦꯞꯄꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯂꯨ꯫ ꯅꯨꯄꯤꯁꯤꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨ ꯁꯦꯝꯂꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯃꯦꯂꯩꯁꯅꯥ ꯃꯆꯥ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯁꯅꯥꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯗ ꯃꯍꯥꯛ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯦꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯎꯖꯥꯎ ꯑꯆꯧꯕ ꯑꯃꯒ ꯅꯛꯅ ꯂꯩꯕ ꯑꯗꯨꯗ ꯇꯞꯅ ꯆꯣꯡꯁꯤꯟꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯅꯞꯇꯨꯅ ꯃꯈꯥ ꯑꯗꯨ ꯇꯝꯅ ꯀꯨꯝꯂꯛꯏ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯣꯏꯕꯅ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯁꯨ ꯇꯨꯝꯈꯤꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯅꯤꯁꯪꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯃꯦꯂꯩꯁꯅꯥꯅ, ꯏꯃꯥ ꯃꯥꯟꯕꯤ, ꯇꯥꯕ꯭ꯔꯣ ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ? ꯃꯅꯤꯁꯪ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯂꯩꯁꯅꯥ ꯑꯣꯏꯔꯝꯕꯗꯨꯗ, ꯏꯆꯥ ꯃꯥꯟꯕꯤ, ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ? ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯇꯧꯗꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯅ ꯂꯦꯞꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯦꯕꯥꯎ ꯑꯃꯈꯛ ꯊꯥꯕꯤꯈꯣ꯫ ꯅꯆꯥ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩ ꯍꯥꯏꯕꯗꯣ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡꯅ ꯂꯩꯇꯥꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯈꯣ꯫ ꯏꯃꯥ ꯃꯥꯟꯕꯤ, ꯅꯆꯥ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯅꯥ ꯆꯠꯈ꯭ꯔꯦ꯫ ꯃꯦꯂꯩꯁꯅꯥ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯛꯄ ꯊꯥ ꯑꯃ ꯐꯥꯔꯝꯃꯤ꯫ ꯏꯍꯥꯟ ꯍꯥꯟꯅꯗꯤ ꯃꯍꯦꯟꯁꯅꯥ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥ ꯌꯥꯝꯅ ꯀꯣꯏꯅꯔꯝꯃꯤ꯫ ꯀꯣꯏꯅꯔꯕꯁꯨ ꯂꯩꯗꯨꯅ ꯆꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯈꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯦꯟꯁꯅꯥ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕ ꯑꯁꯤꯗ ꯃꯌꯥꯝꯕ ꯁꯤꯟꯉꯝꯕ ꯑꯃꯗꯤ ꯁꯥꯏꯉꯥꯟꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯒꯤ ꯃꯆꯥ 10 ꯑꯁꯤꯗ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯤ ꯁꯤꯟꯉꯝꯕ ꯑꯃꯗꯤ ꯁꯥꯏꯉꯝꯕ ꯑꯁꯤꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯍꯦꯟꯁꯅꯥ ꯌꯥꯎꯗꯅ ꯑꯇꯩꯗꯤ ꯂꯥꯟ ꯇꯧꯁꯤ, ꯃꯤ ꯍꯥꯠꯁꯤ ꯍꯥꯏꯕ ꯈꯛꯇꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯉꯝꯕ ꯑꯃꯗꯤ ꯁꯥꯏꯉꯥꯟꯕꯅ ꯐꯅ ꯃꯦꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯍꯦꯟꯁꯅꯥ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯦꯂꯩꯁꯅꯥ ꯃꯥꯕꯨ ꯎꯅꯍꯟꯗꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅꯁꯨ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ꯫ ꯃꯍꯦꯟꯁꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣꯃꯗꯤ ꯈꯜꯂꯤ ꯍꯥꯏꯕ ꯍꯜꯂꯤꯕꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯦꯂꯩꯁꯅꯥꯅ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯇꯧꯕ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯣꯟꯅ ꯆꯠꯇꯨꯅ ꯃꯅꯤꯁꯪꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯍꯦꯟꯁꯅꯥ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯎꯗ ꯄꯥꯏꯗꯨꯅ ꯅꯥꯟꯊꯈꯤꯕꯗꯨ ꯊꯣꯛꯈꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯍꯦꯟ ꯃꯃꯥꯅ ꯎꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯦꯂꯩꯁꯅꯥ ꯃꯅꯤꯁꯪꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯃꯝꯕ ꯑꯗꯨꯗꯒꯤ ꯈꯨꯠ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯕ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯄꯥꯈꯠꯈꯤꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯩꯊꯦꯛꯇꯨꯅ ꯏꯟꯊꯣꯛꯏ꯫ ꯃꯍꯦꯟꯁꯅꯥ ꯃꯇꯧ ꯑꯗꯨꯗ ꯑꯌꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯈꯥꯡꯉꯤ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯦꯟꯁꯅꯥꯒꯤ ꯁꯛꯇꯝ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ꯫ ꯃꯍꯦꯟꯁꯅꯥ ꯁꯨꯒꯠꯇꯨꯅ, ꯑꯁ, ꯑꯩꯅꯗꯤ ꯊꯣꯠꯂꯕꯤ ꯂꯩꯔꯥꯡꯅꯤ ꯈꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯏꯌꯥꯝꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯅꯤ ꯈꯟ ꯁꯦꯟꯅꯔꯒ ꯁꯤꯗꯤ ꯂꯩꯔꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯊꯩꯕꯗꯤ ꯅꯍꯥꯛ ꯉꯝꯃꯅꯤ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯨ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯦꯂꯩꯁꯅꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯕꯨ ꯊꯥꯖꯧ ꯃꯦꯂꯩꯁꯅꯥ, ꯑꯩꯁꯨ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯇꯝꯊꯤꯔꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯇꯨꯅ ꯁꯦꯡꯂꯕ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯒꯦ ꯈꯜꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯂꯩꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯆꯥꯎꯔꯦꯜꯁꯨ ꯑꯩꯒꯤ ꯃꯤꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯑꯍꯥꯟꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯆꯪꯉꯛꯇꯅꯕ ꯍꯥꯏꯈ꯭ꯔꯤꯕꯗꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯑꯣꯟꯅꯈ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ
ꯁꯛꯇ ꯆꯨꯗ ꯅꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯝꯗ꯭ꯔꯦ ꯅꯍꯥꯛꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩ ꯐꯥꯎꯕ ꯅꯍꯥꯛꯄꯨ ꯀꯂꯛꯆꯩ ꯑꯩꯍꯥꯛꯁꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯏꯈ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯀꯅꯥꯕꯨꯁꯨ ꯂꯩꯔꯝꯂꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯩꯔꯝꯂꯦ ꯑꯩ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯐꯔꯦ ꯋꯥꯔꯤꯁꯦ ꯃꯈꯥ ꯁꯥꯡꯗꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯍꯥꯛꯁꯨ ꯌꯥꯎꯗꯨꯅ ꯃꯣꯠꯁꯜꯂꯛꯂꯕ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯑꯁꯦꯡꯕ ꯂꯥꯏꯁꯪꯒꯤ ꯑꯁꯦꯡꯕ ꯏꯆꯦꯜ ꯆꯦꯟꯕ ꯀꯣꯅꯨꯡ ꯑꯃ ꯑꯣꯏꯅꯅꯕ ꯅꯍꯥꯛꯅ ꯊꯧꯗꯥꯡ ꯌꯥꯕꯤꯌꯨ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯁꯅꯥ ꯊꯤꯟꯊꯔꯝꯕ ꯇꯧꯗ ꯆꯪꯈ꯭ꯔꯦ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯁꯤꯟꯉꯝꯕ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕ ꯃꯄꯥ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯗ ꯋꯥꯀꯠꯂꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 10 ꯂꯩꯕꯗ 9 ꯑꯃꯗꯤ ꯃꯈꯣꯏ ꯃꯦꯂꯩꯁꯅꯥꯕꯨ ꯐꯪꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯦꯟꯁꯅꯥ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯤꯃꯛꯇꯗ ꯃꯦꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯦꯟꯁꯅꯥꯅ ꯑꯗꯨꯃꯛ ꯑꯊꯤꯡꯕ ꯄꯤꯔꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ ꯑꯃꯗꯤ ꯐꯥꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯕꯨ ꯌꯣꯛꯇꯨꯅ ꯊꯝꯒꯅꯤ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯆꯥꯎꯔꯦꯜ ꯃꯥꯅꯗꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯆꯥꯎꯔꯦꯜ ꯃꯁꯥꯗꯨ ꯅꯤꯛꯂꯦ ꯃꯦꯂꯩꯁꯅꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯅꯥ ꯂꯩ ꯃꯦꯂꯩꯁꯅꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯅꯕ ꯍꯥꯏꯈꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯗꯨꯅ ꯃꯦꯂꯩꯁꯅꯥꯕꯨ ꯀꯧꯔꯨꯔꯦ ꯃꯦꯂꯩꯁꯅꯥ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯟꯔꯣꯝ ꯑꯗꯨꯗ ꯂꯩꯔꯦ ꯔꯥꯖꯀꯨꯃꯥꯔ ꯃꯍꯦꯟꯁꯅꯥ ꯃꯥꯁꯨ ꯃꯦꯂꯩꯁꯅꯥꯕꯨ ꯃꯄꯥꯕꯨꯡꯅ ꯀꯧꯈꯠꯈ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯂꯥꯛꯄꯅꯤ ꯅꯤꯡꯊꯧ ꯍꯦꯔꯥꯃꯅꯤꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃꯗꯤ ꯐꯥꯔꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯁꯤꯟꯉꯝꯕ ꯑꯃꯗꯤ ꯁꯥꯏꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯠꯆꯒꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯜꯂꯣ ꯍꯥꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯁꯤꯒ ꯑꯩꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯖꯒꯦ ꯑꯩꯕꯨ ꯉꯝꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯟꯅ ꯃꯐꯝꯗ ꯁꯤꯟꯅꯖꯒꯦ ꯍꯦꯔꯥꯃꯅꯤ ꯀꯔꯦꯝꯅꯅ ꯋꯥ ꯅꯣꯛꯏ ꯍꯥꯏ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯅꯪꯅ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯒ ꯅꯪꯅ ꯀꯔꯝꯅ ꯂꯝꯕꯥꯒꯅꯤ ꯃꯥꯏꯊꯤꯔꯒ ꯇꯣꯛꯅꯅꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯉꯝꯂꯕꯗꯤ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯌꯥꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩ ꯌꯥꯒꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯁꯅꯥ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞꯇ ꯂꯦꯞꯈ꯭ꯔꯦ ꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯅꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯂꯥꯟꯒꯤ ꯂꯥꯟꯕꯨꯡ ꯌꯩꯔꯔꯦ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯗꯨꯒ ꯑꯉꯝꯕ ꯆꯥꯡꯌꯦꯡ ꯇꯥꯅꯔꯤ ꯅꯥꯀꯜ ꯑꯅꯤꯔꯣꯝ ꯄꯥꯛꯅ ꯍꯦꯟꯖꯤꯟꯅꯕ ꯉꯝꯂꯝꯗꯦ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯄ ꯊꯥꯡꯂꯣꯟꯅ ꯁꯥꯏꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯔꯗꯨꯅ ꯁꯣꯛꯂꯦ ꯁꯥꯏꯉꯥꯟꯕ ꯁꯥꯎꯅ ꯑꯁꯣꯛꯄꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯂꯥꯟꯕꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯦꯂꯩꯁꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯁꯥꯏꯉꯝꯕꯒ ꯑꯃꯨꯛ ꯂꯝꯕꯥꯃꯤꯟꯅꯔꯤ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯀꯩ ꯑꯅꯤ ꯍꯦꯟꯖꯤꯜꯂꯝꯗꯕ ꯑꯗꯨ ꯀꯣꯟꯅ ꯊꯪꯗ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯀꯤ ꯍꯩ ꯁꯤꯡꯂꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯏꯉꯝꯕꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯇꯨꯅ ꯊꯥꯡ ꯑꯗꯨꯅ ꯌꯨꯡꯅ ꯍꯥꯏꯊꯩ ꯃꯇꯧ ꯑꯗꯨꯗ ꯍꯦꯔꯥꯃꯅꯤ ꯄꯥꯈꯠꯅ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥ ꯊꯥꯡꯗꯨ ꯁꯥꯏꯉꯝꯕꯒꯤ ꯅꯥꯀꯟꯗ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯗꯨꯛ ꯊꯧꯅꯥ ꯐꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯍꯦꯟꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯉꯝꯂꯕꯅꯤꯅ ꯁꯛꯄꯤꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄꯤꯔꯣ ꯍꯦꯔꯥꯃꯅꯤ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯤꯕ ꯃꯆꯥ ꯑꯅꯤꯅ ꯃꯥꯏꯊꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯋꯥꯁꯛꯂꯨꯕꯅ ꯇꯞꯅ ꯍꯧꯒꯠꯂꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯅ ꯄꯦꯟꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄꯅꯤ ꯅꯈꯣꯏꯁꯨ ꯃꯈꯣꯏꯒꯨꯝꯕ ꯑꯩꯍꯥꯛꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯛ ꯑꯁꯤ ꯂꯣꯠꯇꯨꯅ ꯑꯃꯃꯝꯗ ꯍꯥꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯛ ꯄꯥꯡꯗꯕ ꯊꯕꯛꯇꯣ ꯇꯧꯔꯣꯏ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯅꯔꯥꯜ ꯌꯥꯖꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯣ ꯁꯤꯡꯉꯝꯗꯅ ꯂꯦꯟꯖꯧ
ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯔꯤ ꯈꯨꯗꯛꯁꯤꯗ ꯅꯪꯕꯨ ꯐꯥꯗꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯨꯄꯤꯁꯤꯕꯨ ꯐꯥꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ ꯂꯥꯟꯃꯤ ꯑꯃꯠꯇ ꯆꯪꯉꯛꯇꯕ ꯑꯗꯨꯗ ꯍꯦꯔꯥꯃꯅꯤ ꯉꯛꯅ ꯌꯦꯡꯉꯤ ꯃꯦꯂꯩꯁꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯈꯣꯜꯅ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯊꯣꯝꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯤ ꯆꯪꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯒꯤ ꯂꯥꯟꯃꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯔꯥꯃꯅꯤ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯃꯪꯂ ꯇꯥꯏꯕꯪ ꯃꯦꯂꯩꯁꯅꯥꯅ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯨꯝꯂꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯍꯦꯟꯁꯅꯥꯁꯨ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ ꯏꯅꯤꯡꯊꯧ ꯐꯥ ꯄꯨꯟꯗꯨꯅ ꯀꯩꯁꯨꯝꯁꯪ ꯐꯥꯎꯕ ꯆꯠꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯦꯂꯩꯁꯅꯥ ꯂꯥꯟꯃꯤ ꯃꯀꯣꯛ ꯊꯧꯕꯗ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯖꯤꯜꯍꯜꯂꯤ ꯃꯍꯦꯟꯁꯅꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯐꯥꯈꯤꯕ ꯑꯗꯨꯗ ꯃꯦꯂꯩꯁꯅꯥꯅ ꯊꯧꯕꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯅꯝꯃꯨ ꯐꯒꯅꯤ ꯃꯖꯥꯏꯕꯦꯝꯃ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯅ ꯏꯄꯥꯒꯤ ꯁꯅꯥ ꯃꯦꯂꯩꯁꯅꯥ ꯍꯔꯥꯎꯅ ꯆꯤꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯏꯄꯥ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯇꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯩ ꯂꯩꯕꯥꯛ ꯑꯇꯩꯁꯤꯡꯒꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯏꯄꯥꯕꯨ ꯅꯤꯡꯉꯣꯜ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯎꯁꯤꯠꯈꯤꯗꯕꯗꯣ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯆꯔꯕꯁꯨ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯉꯝꯕꯤ ꯊꯧꯅꯥ ꯐꯔꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯆꯥꯎꯊꯣꯛꯆꯩ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯗꯨꯅ ꯏꯆꯥꯅ ꯑꯆꯨꯝꯕ ꯄꯨꯔꯛꯄꯁꯦ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯅꯤꯁꯪ ꯎꯕꯗ ꯆꯥꯎꯔꯦꯜꯅ ꯏꯅꯦ ꯑꯗꯨꯗꯤ ꯃꯦꯂꯩꯁꯅꯥꯁꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯅꯤꯁꯪꯅ ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯊꯧꯅꯥ ꯐꯕꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯖꯥꯏꯕꯦꯝꯃ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤꯅꯤ ꯃꯍꯦꯟꯁꯅꯥ ꯃꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯉꯛꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝ ꯂꯦꯞꯂꯤꯉꯩ ꯅꯤꯡꯊꯧ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥ ꯆꯪꯂꯛꯇꯨꯅ ꯏꯄꯥꯒꯤ ꯃꯍꯦꯟꯁꯅꯥ ꯏꯆꯥꯅ ꯇꯝꯕꯗꯒꯤ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯁꯨ ꯈꯪꯂꯦ ꯑꯗꯨꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯏꯆꯥꯒ ꯏꯌꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯕꯨ ꯉꯥꯛꯂꯨ ꯏꯄꯥꯗꯤ ꯄꯣꯊꯥꯔꯒꯦ ꯑꯍꯜ ꯑꯣꯏꯔꯦ ꯆꯥꯎꯔꯦꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯔꯦꯜ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯆꯥꯟꯕ ꯁꯦꯅꯥꯄꯇꯤ ꯑꯃꯒꯨꯝꯅ ꯂꯩꯔꯣꯀꯣ ꯑꯁꯨꯝ ꯇꯧꯅ ꯐꯠꯇ꯭ꯔꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨ ꯃꯦꯂꯩꯁꯅꯥꯒꯤ ꯍꯩ ꯁꯤꯡꯂꯕ ꯊꯧꯅꯥ ꯀꯌꯥꯒ ꯏꯔꯣꯏꯅꯗꯨꯅ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥ ꯑꯃꯗꯤ ꯃꯍꯦꯟꯁꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯃꯔꯤꯗ ꯈꯣꯡ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯈꯤꯔꯝꯃꯤ